chahi ahum hinjalalo fawda isagi yumda hanjanbada athingba leiriba amadi chahi ahum hinjalalo bawda laingakta thajaba leiraktraba ese civilian ama oina haiba tare micham ama oina makoina hanjanjabada thajaba leiraktraba amadi masigi matangda justice mangjalokpogum uraibasi yoja masina sum makhatana sum chatharapa taragadi mapi mapa ama oirubada kari kanari amadi praja sing haiba tare laingak paiba singda kari thajaba leirakani oja mase ahano moktar mase kamani yingbining ba yoja ahan moktada nonda sundu yangbiri ba mani praja ko kai kun uchari ena ngasigi hoso biri ba odara ke shor medical staff ning kai kun uchari odara ke sai khoi ja jilari ba punchi khongchat hai tare ko chahi lishing kaya gi puari lejaba iman lebak manipur gi history makha sandarak poina 21st century ko sahi 21st century matamda chakotpagi lamjenda lebak khuding magi chakotpa development mayam show tongna matam hai tare ko sigi matam sida manipur da handak thoiba thorang da thodok hai tare ko msi khoina yengba yaba si khusiem gi edugumba proxy war amani nam yam haini ko ana proxy war lo shalu ga ngasi mayam laura isi proxy war lo shalu ga hai isi de khoina hajaning idana laiyo political leaders singje political leaders sing sidamagi matham moida moida ring khangida ojara ke soko moida ring khang pori do mogi matham moida sai khogi samu maningda pena lien mar gan dai ko ada lening no khonu hujuno de mai thu to lo hai mata gum chatpagi lambi ma khoi pari su urale aina hajaning ide haju se ngarang khoi honorable chief minister haibi khiba state policy khogi pakro tarage dare ko addiction free place mega campaign ko irang manung crime khuding ke chu moyen phangani ganes da ma paper da phomu yaure sida man ngang pi speech sida yauri ji ojara kishor haju lady ba sahi ahum helaba kanogi khushiem gi lan gi manung da idp ne leba mayam jina mayum da hanjagi hay matam da ko mayum da hanjaragi hay matam da hanjan ba yad yo mi khar lei kanano hay magi question mark to phom yawe ko ado itang tu leina dringai da ado itang to leina dringai da haju si hanjan da badu first priority ni hanjan bai du mathau tai ko hanjan bai du mathau tai hanjan na bagi hotna bagi oiba pandam du sagi mayam na hanjalan biro na law khong to ba idp na law mayam khoi tare ko adu de khoina ngarang khoina yengbu ya ba ngarang hang khitang yengbu ya bai tare ko kangpok pi da ngarang han ji khoi gi maitai macha ani khak ko khoi gi sumchat lu ba male natragna mai thamuk chatpura dimapur phawbura natragna senapati chatpura whatever chatpura male adu da sagi mai cookie gi mado ai khoina khangda kokta haibra koknau haibra mai gi kotu haibra male dai ne ko am kan ba ma ko adu gi kangbu gi tim mali moi mi do phare nadra magi village kangbu do village bhalan tia kangbu do pharaga kari haira ke khoi sum tajab du ni ko sei khoi lan pamja de ai khoi peace pam ba fruit ni aduna mai tai gi ani se khoi phare adu bo ai khoi mafam do sinna lani ke do gi phari ba buffer zone lan lak pagi hai ko dara ke so ko adu still have to show free movement gi mayana free movement ya hanbiu hai sigi oiba mayek larab khudam ya handri hai bagi mayek larab khudam di ngarang na handa ko mitai macha ani phare mai na ba police ta sinare ai koi lan pamba jati nate adubu buffer zone lan lak pai phabani hai ko still have to show me buffer zone define to thambi di ko sima ada jana mana muk lan sina bara mo kan ha thing nang isi sunai na sebo ko manipur praja miyam da aina koina aina hambal bil tawjening basi masagi point lak sagi boko point lak na khona matam da khitang hajik thoiba present scenario hai tare ko praja na thengari ba consequence mayam ji khitang en highlight tawda da bai tawjaba ne boko hajisi manipur gi praja miyam da khoina ina hangjaning isi day to day lak scenario ba dugumba season commodity hai tare ko chabagi thakpagi adagi se whatever any kind of purpose si normally hajik lai phim ji manipur da se government pi river rate na tragana maram cha mong da freely flow ina sing marang kaina ma ji phangi bra ba dei ta hangjening ba lei ba ko sikudam na miyoi ba mo ina no mo chang da ba yadra ba cheng chak thau thum hawai chengmai morok ko sigi mayam gi paring ma mayam je se hojik tilok da kiji ga yore ko chanam da kiji ga yore cheng da kiji cheng ina ko gi hana gi aphaba cheng ipai pun thambiram ba cheng ji gi natabida normally ko kogi kariba kogi agi pusalak ko siang haitare ne ko kogi kari haitare karam haitare ne dubu ojara ke shwar kogi chingin haitare ne ko chingin je kilo kya pi de ko
then amana hajik normally nupi angang jingna nongmada pisa nonsa tawjari ba mayam jina hana piramba phi langi mamanga hajik lai ba langi maman jingi rate se oda khotu ob ding biyo ko amta indram ding se ba hajik hiram khuding makta adagi then amana mu se thau maman ka yore ko then amana hajik irang ma sam tho kan da hajik se school gi thinjari ba ben mayam ma thau khum da school ben le ba yore nadra masigi symptom se masigi symptom si ngasai ladiba issue di ladiba khusiam gi landuna mara moira kanda ojara kishor khusiam gi landuna mara moira kanda nakan da pi impact mayam je masai khoi kitang ni bim changi hetare ko adun den aina haijan ngai point di lakchani point di